Hi ma'am, yang usi video sih ngarang mama ki blog tak ina hai gitu. Ebanina ek koina rak padagi sakhiba eshei 2019 da sakhiba eshei oidine. Ado matam dudagi hauna akhoi je plan tawraga dum sum lak pasida ishorna chanbidana adum luhong kahongba adum mapung phana pangthokpa ngamki adudugi matangda adum thungnakre haibagi matamduda sakhiba eshei do hojik amuk na hona ningsingakpa haide matamduda sakhibado hojik thungnabagum matam amada da akhoi thungnagani ko khallaga thungnare khanna haide thungnare haigumna sakhiba eshei do hojik thungnaraba matung sida muka mayamda tahanjarake ado sakkadari loan sida akhoi loan nebako aduga aina kaino tawjare translate tawjare manipuri da aduga adum mayam punna taminaba yanaba ko translate se koi subtitle do ina hapane ko adu mayam punna taminaba yanaba magi ahan ba sei ju oidoine asida hena asidagi hena saksu sakte ikai na su sakhiba aina adu ta sur ta de ko tin hire su ma adum sauraga ko mina sakpai tabu na nampu da sakan gi ba sei oidoine taminnasi mayam punna San kaning sing lâu bini bay mang ni kardo na lay lúc si pal sung hung dung ngano kan tumor khau si pi puno ma thang lay sim pi puya hu ngano lung si ray dango kala mon lo lau lo pi ro
ga kan san hoye no